ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯃꯇꯝ ꯑꯃꯒꯤ ꯏꯝꯄꯤꯔꯤꯌꯦꯜ ꯂꯣꯏꯂꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯃꯗꯨꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯗꯨꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯃꯤ ꯆꯨꯝꯅ ꯇꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯔꯥꯡꯁꯦ ꯂꯦꯞꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯉꯝꯂꯤꯕ ꯂꯩꯄꯥꯛ ꯑꯃꯅ ꯂꯦꯞꯍꯟꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯨꯟꯅ ꯈꯟꯊꯕ ꯑꯃ ꯆꯪꯏ ꯃꯗꯨꯒ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡ ꯌꯥꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯗꯨ ꯈꯟꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯏꯝꯄꯤꯔꯤꯌꯦꯜ ꯑꯣꯔꯗꯔꯒ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯃꯥꯟꯅꯩ ꯀꯗꯥꯏꯗ ꯀꯔꯤ ꯈꯦꯠꯅꯩ ꯍꯥꯏꯕ ꯃꯗꯨ ꯈꯪꯂꯒ ꯑꯩꯈꯣꯏ ꯂꯥꯂꯣꯡ ꯆꯪꯕ ꯑꯩꯈꯣꯏꯕꯨ ꯗꯤꯐꯦꯟ ꯇꯧꯕ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯉꯥꯛꯆꯅꯕ ꯂꯥꯂꯣꯡꯁꯤꯡꯒꯤ ꯃꯊꯧ ꯇꯥꯏ ꯏꯂꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯈꯣꯡꯖꯣꯝ ꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯏꯔꯝꯗꯝꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯅꯕ ꯊꯦꯡꯅꯈꯤꯕ ꯂꯥꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯪꯗꯨ ꯂꯩꯇ꯭ꯔꯥꯗꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯐꯅ ꯑꯣꯏꯔꯕꯁꯨ ꯈꯣꯡꯖꯣꯝ ꯗꯦ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯀꯤ ꯋꯥꯍꯟꯊꯣꯛ ꯑꯩꯅ ꯈꯟꯖꯕ ꯋꯥꯈꯜ ꯈꯔ ꯑꯩ ꯉꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯃꯇꯝ ꯑꯃꯗ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯃꯥꯌꯣꯛꯅꯕꯗ ꯇꯥꯃꯨ ꯀꯂꯝ ꯍꯥꯏꯅ ꯈꯪꯅꯕ ꯈꯥꯔꯣꯝꯗꯒꯤ ꯆꯪꯉꯛꯈꯤꯕ ꯃꯗꯨꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯣꯏꯗꯨꯅ ꯊꯧꯕꯥꯜꯒꯤ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯣꯡꯖꯣꯝꯗ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝ 이로로바 decisive 오이바 하이타레 마니푸르기 마라이버 리에키바 둠바 단펌 아마 마두는 마루오이네 용펑 오이라가 1891 싱엄마가 전이판 옹드라마 토이가 땡나키바 란 아두기 뿔랍 마두다 땡나키바 마ям도 보코이나 닝싱드나 방토포나메 마이티키바 란펌니 마얌 한나르디 까이도보기 코이나 방토피 콩좀 란 까리에 코이도 마루 오이리 아이나 숨 간자보다 타이나 아이나 수 코이기 콩좀 데기 DIPR나 퐁바 저널라수 아니라 이사키분 마타마마다 퍼시안기 야암나부 란미나 란다라포 마탐다 스파르탄 아미 코이 조금 각다나 인로나 디스나 람징나가 시기 칸칸나 뚱기다막 란 수마키바 콜라이 서렌더 토하브드 라우 라우 하이키바 리오나르스키 와하이 Battle of Thermopylae 하비도 마니푸르기 포아리다디 콩좀 란시 아이코이기 the Battle of Thermopylae 마니푸르기 오이나디 제타로 kumbaba다 pupaunana makhoi marunadi yore akhoi marunadi yodre akhoi sirani but man halaga chenbi ati he tawgada bi tho pang thoksi haiduna longjing duna soknu khiba dum balan ngasi akhoi niksin libs phana luraba tangka ngasi gi shu akhoi na uriba matam amada maikai yugundagi tarakhe balan kohina kalam Silchar kalam, tam kalam, Masina Manipurda, ahum thokna Manipur thugaina basimbagi mami, mobilization torokgi mami, ngasi ngarang su yamna sengna tai. 2023 gi mi tang ahum dagi thirakpa horakhiba irang madugi pantam su Manipur mache thugaina basilakpani haibasi. Akhoi punamakna khangnaba wafam. Aduna khongjom de Pangthokpa matamda matamdugi lan tuga ngasiga kari khenage aibama aikoina khitang khantafam thoi matamdudadi nithau palingagi matamni landara ibduna external imperial force loilam sandokpa kangom ngasi akoina oiriba fibam sina constitutional order ni haidan leiriba leipak amagi part amani leiriba iramdam adu
ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯃꯇꯝ ꯑꯃꯒꯤ ꯏꯝꯄꯤꯔꯤꯌꯦꯜ ꯂꯣꯏꯂꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯅꯤ ꯍꯥꯏꯗꯅ ꯂꯩꯔꯒ ꯃꯗꯨꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯗꯨꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯃꯤ ꯆꯨꯝꯅ ꯇꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯔꯥꯡꯁꯦ ꯂꯦꯞꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯉꯝꯂꯤꯕ ꯂꯩꯄꯥꯛ ꯑꯃꯅ ꯂꯦꯞꯍꯟꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯨꯟꯅ ꯈꯟꯊꯕ ꯑꯃ ꯆꯪꯏ ꯃꯗꯨꯒ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡ ꯌꯥꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯗꯨ ꯈꯟꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯏꯝꯄꯤꯔꯤꯌꯦꯜ ꯑꯣꯔꯗꯔꯒ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯃꯥꯟꯅꯩ ꯀꯗꯥꯏꯗ ꯀꯔꯤ ꯈꯦꯠꯅꯩ ꯍꯥꯏꯕ ꯃꯗꯨ ꯈꯪꯂꯒ ꯑꯩꯈꯣꯏ ꯂꯥꯂꯣꯡ ꯆꯪꯕ ꯑꯩꯈꯣꯏꯕꯨ ꯗꯤꯐꯦꯟ ꯇꯧꯕ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯉꯥꯛꯆꯅꯕ ꯂꯥꯂꯣꯡꯁꯤꯡꯒꯤ ꯃꯊꯧ ꯇꯥꯏ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯑꯦꯐꯔꯝ ꯇꯧꯗꯨꯅ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯉꯥꯛꯅꯅꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯁꯦꯝꯒꯠꯅꯕ ꯁꯥꯒꯠꯅꯕ ꯁꯦꯝꯒꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯄꯥꯂꯣꯟ ꯍꯥꯏꯖꯩ ꯃꯁꯤꯒ ꯁꯥꯒꯣꯟꯅꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯈꯜ ꯃꯔꯤꯈꯛ ꯂꯩ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒ ꯁꯥꯒꯣꯟꯅꯕ ꯍꯧꯔꯛꯐꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕ ꯑꯦꯁꯣꯁꯤꯌꯦꯠ ꯂꯩꯇꯕ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯆꯤꯡ ꯃꯥꯟ ꯃꯗꯨꯒ ꯁꯝꯅꯗꯕ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗꯕ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯋꯥꯒꯅꯤ ꯍꯤꯡꯕ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗꯕ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯋꯥꯒꯅꯤ ꯆꯨꯝꯅꯒꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯈꯛꯇꯪ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯐꯨꯔꯨꯞ ꯂꯩꯃꯤꯟꯅꯔꯤꯕ ꯃꯁꯦꯟꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯂꯧꯔꯒ ꯇꯧꯕ ꯃꯗꯨꯁꯨ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯃꯇꯝꯗ ꯀꯅꯥꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯃꯇꯝ ꯑꯃꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯊꯣꯛꯈꯤꯕꯒꯤ ꯏꯝꯄꯤꯔꯤꯌꯦꯜ ꯑꯣꯔꯗꯔꯗꯨ ꯅꯠꯇꯕꯤꯗ ꯉꯁꯤꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯈꯦꯠꯅꯔꯤ ꯍꯥꯟꯅꯒ ꯀꯔꯤ ꯃꯥꯟꯅꯔꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯒ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯦꯞꯈꯤꯕꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯦ ꯃꯌꯥꯝꯗ ꯊꯝꯖꯔꯒ ꯃꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯨꯕꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ